ꯑꯃꯅꯦꯅꯔꯤ ꯑꯃꯒ ꯋꯥꯔꯤ ꯋꯥ ꯅꯠꯇꯦ ꯌꯦꯛ ꯁꯔꯥꯏꯕꯒꯤꯗꯃꯛꯇꯗꯤ ꯏꯃꯥ ꯄꯥꯜꯂꯤꯕꯤ ꯃꯥꯂꯦꯝ ꯃꯥꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯂꯣꯏꯅꯖꯒꯦ ꯌꯨꯝꯕꯥꯔꯣꯟꯒꯤ ꯋꯥꯔꯤ ꯑꯣꯏꯔꯕꯣ ꯃꯁꯤ ꯌꯨꯝꯕꯥꯔꯣꯟ ꯍꯥꯏꯕꯁꯤ ꯏꯃꯥꯒꯤ ꯃꯃꯤꯡꯁꯦꯏꯃꯥ ꯁꯌꯣꯜ ꯉꯧꯔꯝꯕ ꯃꯔꯝ ꯑꯗꯨꯅ ꯏꯃꯥ ꯄꯥꯜꯂꯤꯕꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯁꯥꯡꯕ ꯂꯥꯏꯖꯕ ꯅꯥꯏꯖꯕ ꯋꯥꯔꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯌꯥꯄꯔꯤ ꯋꯥꯔꯤ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯃꯈꯜꯗ ꯂꯤꯕ ꯀꯞꯄ ꯅꯣꯛꯄ ꯁꯥꯎꯕ ꯈꯪꯕ ꯂꯣꯟ ꯈꯨꯝꯕ ꯈꯨꯗꯥꯛꯇꯨꯅ ꯇꯧꯕ ꯈꯥꯛꯇꯨꯅ ꯂꯥꯎꯗꯨꯅ ꯀꯞꯇꯨꯅ ꯇꯧꯗꯨꯅ ꯂꯤꯕ ꯋꯥꯔꯤ ꯃꯈꯜꯗꯨꯅ ꯄꯨꯌꯥꯄꯔꯤ ꯋꯥꯔꯤ ꯇꯧ ꯋꯥꯔꯤ ꯂꯩꯐꯝ ꯇꯔꯦꯠꯒꯤ ꯃꯇꯨꯡꯗ ꯉꯥꯅꯒꯤ ꯊꯧꯍꯟꯖꯔꯤꯕꯁꯤ ꯄꯨꯌꯥ ꯊꯧꯒꯜ ꯋꯥꯔꯤꯅꯤ ꯅꯨꯡꯉꯥꯏꯅꯕ ꯂꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯅꯠꯇꯦ ꯏꯔꯩꯄꯥ ꯃꯥꯏꯀꯩ ꯃꯔꯤ ꯈꯨꯗꯤꯡꯃꯛ ꯏꯄꯥ ꯃꯆꯨꯔꯦ ꯂꯝꯖꯤꯡ ꯃꯩꯆꯥꯛꯂꯦ ꯏꯅꯤꯡꯊꯧ ꯂꯩꯇꯕ꯭ꯔꯥ ꯁꯥꯕꯤ ꯃꯩꯀꯠꯂꯔꯣ ꯍꯥꯏꯗꯅ ꯂꯝꯖꯥꯏꯒꯤ ꯁꯤꯔꯕ ꯃꯇꯝ ꯑꯣꯏꯗꯅꯅꯦ ꯅꯣꯛꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯊꯣꯛꯑꯒ ꯀꯣꯏꯊꯣꯛꯑꯒ ꯍꯔꯥꯎꯊꯣꯛꯑꯒ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯅꯪꯒꯤ ꯍꯧꯈꯤꯕ ꯅꯨꯡꯁꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯅꯨꯡꯉꯥꯏ ꯃꯁꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯥꯅ ꯊꯝꯖꯕ ꯑꯩꯉꯣꯟꯗ ꯔꯥꯡ ꯃꯥꯅꯒꯤ ꯁꯣꯏꯒꯗꯕ ꯅꯨꯡꯁꯤꯕ ꯃꯉꯥꯗ ꯀꯠꯂꯤ
Pekala permasivi menikami bertanya untuk baik yang mohon dari Yesuai nama namun dhana terumma loina baga thare dari awai hamsur napati ide hamoina pati loina bak mati hanpati Karanda masih biji kita builam dam biji kulim bersemu semu kunale bersemu ya kon pulang kon terjadi kon hai pagi piani dimani hai mapan tinggal Kasih